ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯝꯃꯛꯑꯕꯅꯤꯅ ꯑꯗꯨ ꯑꯩꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩ ꯏꯃꯥꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯈꯤꯕ ꯏꯃꯥ ꯑꯊꯧꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯤ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯗꯣ ꯑꯉꯛꯄ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯈꯖꯤꯛ ꯈꯔꯥꯛꯇ ꯉꯛꯄ ꯅꯠꯇꯦ ꯐꯖꯅ ꯉꯛꯑꯦ ꯈꯣꯡꯖꯣꯝ ꯗꯦꯗ ꯍꯦꯄꯤ ꯍꯥꯏꯕꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯒꯤ ꯈꯣꯡꯖꯣꯝꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯂꯩꯔꯤꯕ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯅꯨꯡꯁꯤꯅꯕꯒꯤ ꯄ꯭ꯂꯁ ꯏꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯒꯤ ꯐꯣꯇꯣ ꯁꯨꯠ ꯇꯧꯕꯁꯨ ꯊꯦꯡꯅꯔꯦ ꯑꯦꯜꯕꯝ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯦꯜꯕꯝ ꯅꯝꯁꯤꯟꯕꯁꯨ ꯏꯄꯥ ꯏꯄꯨꯒꯤ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯆꯤꯡꯒꯤ ꯂꯩꯈꯤꯗꯕ ꯃꯐꯝꯗꯨꯗ ꯑꯦꯜꯕꯝ ꯅꯝꯁꯤꯟꯕꯁꯨ ꯊꯦꯡꯅꯔꯦ ꯑꯗꯩꯗꯤ ꯍꯦꯄꯤ ꯄꯦꯇ꯭ꯔꯤꯌꯠ ꯗꯦꯅ ꯍꯥꯏꯔꯛꯄꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯊꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯕꯨ ꯊꯧꯔꯤ ꯌꯥꯜꯂ ꯍꯥꯠꯈꯤꯕꯗꯨ ꯅꯨꯃꯤꯠꯇꯨꯗ ꯍꯦꯄꯤ ꯍꯥꯏꯕꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯄ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯕ ꯅꯨꯄꯤꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯥꯝ ꯐꯖꯕꯗꯧꯅ ꯄꯨꯊꯣꯛꯄꯁꯨ ꯊꯦꯡꯅꯩ ꯑꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯄꯤ ꯅꯨꯄꯤ ꯂꯥꯟ ꯑꯗꯨꯅ ꯑꯉꯛꯄ ꯂꯩꯕꯥꯛꯁꯤ ꯑꯉꯛꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤ ꯑꯗꯨꯅ ꯉꯁꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯃꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯄꯤ ꯂꯥꯟ ꯈꯛꯇꯃꯛ ꯎꯏ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯥꯆꯟꯗ꯭ꯔꯅ ꯑꯉꯥꯎꯕ ꯁꯥꯔꯒ ꯃꯥꯅ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝꯒ ꯃꯩꯇꯩ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝꯒ ꯃꯥꯟꯅꯔꯒ ꯑꯋꯥ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯥꯠꯈꯤ ꯑꯍꯤꯡ ꯑꯃꯗ ꯂꯩꯕꯥꯛ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯋꯥꯒꯤ ꯏ ꯄꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯏ ꯌꯥꯟꯁꯤꯟꯗꯅꯕ ꯍꯥꯏꯗꯅ ꯑꯋꯥꯒꯤ ꯏ ꯄꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯀꯕꯤꯔꯩ ꯃꯔꯥ ꯊꯛꯑꯒ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣই ꯄꯨꯋꯥꯔꯤꯗ ꯉꯁꯤꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔꯁꯤꯡꯅ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩꯁꯦ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯃꯣꯏꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯅ ꯏꯃꯥꯁꯤꯡ ꯅꯪ ꯅꯨꯄꯥꯁꯤꯡ ꯑꯗꯩ ꯅꯆꯥꯁꯤꯡ ꯅꯨꯄꯤ ꯂꯣꯜꯍꯟꯕꯤꯌꯨꯅ ꯅꯤꯡꯊꯧꯅ ꯈꯣꯏꯔꯝꯕ ꯃꯇꯝꯗꯨꯒꯤ ꯃꯩꯇꯩ ꯏꯃꯥꯁꯤꯡ ꯃꯩꯇꯩ ꯀꯩꯅꯣꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏ ꯅꯨꯄꯥꯁꯤꯡ ꯅꯨꯄꯤ ꯂꯣꯜꯍꯟꯗꯅ ꯇꯧꯈꯤꯕꯒꯤ ꯄꯨꯋꯥꯔꯤ ꯂꯩ ꯌꯥꯝꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯉꯁꯤꯅ ꯅꯨꯄꯤ ꯂꯥꯟꯒꯤꯁꯨ ꯂꯩꯔꯦ ꯅꯨꯄꯤ ꯂꯥꯟꯒꯤꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯉꯛꯄ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯝꯗꯨꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯩꯊꯥꯒꯗꯕ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯂꯩꯕꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯀꯣꯂꯣꯅꯥꯏꯁ ꯇꯧꯕ ꯂꯩꯕꯥꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯂꯩꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯊꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕ ꯑꯣꯛꯇꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕ꯭ꯔꯣꯊꯦꯜ ꯂꯣꯏꯅꯃꯛ ꯊꯝꯃꯦ ꯃꯥꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯩ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯄꯟꯅꯤꯡꯗꯦ ꯍꯥꯏꯗꯤ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯥꯛꯁꯤꯗ ꯈꯛꯇꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯅꯤ ꯃꯣꯏꯅ ꯕ꯭ꯔꯣꯊꯦꯜ ꯑꯅ ꯍꯥꯡꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯂꯣꯏꯅꯃꯛ ꯊꯥꯡꯅꯕ ꯑꯦꯅꯤ ꯅꯣꯔꯠ ꯏꯁꯀꯤ ꯂꯩꯕꯥꯛ ꯑꯃ ꯃꯣꯏꯅ ꯍꯤꯜ ꯁ꯭ꯇꯦꯁꯟ ꯀꯥꯏꯅ ꯁꯥꯔꯝꯕꯁꯤꯡꯗ ꯕ꯭ꯔꯣꯊꯦꯜ ꯂꯣꯏ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯏꯃꯥꯁꯤꯡꯗꯣ ꯕ꯭ꯔꯣꯊꯦꯜ ꯊꯝꯕ ꯉꯝꯗꯦ ꯑꯗꯨꯅ ꯏꯃꯥꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯅꯆꯥ ꯑꯩꯈꯣꯏꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯨ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯩꯅ ꯉꯁꯤ ꯂꯝ ꯆꯠꯇꯅ ꯑꯩꯈꯣই ꯑꯔꯥꯝꯕꯥꯏꯅ ꯂꯝ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯀꯩꯒꯨꯝꯕ ꯑꯃ ꯈꯟꯅꯁꯤ ꯂꯩꯀꯥꯏꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯐꯝꯗꯨꯒꯤ ꯃꯤ ꯑꯃ ꯊꯣꯛꯄꯤꯔꯛꯎ ꯀ ꯍꯥꯏꯕ ꯃꯇꯝꯗ
ima ngata thole nupi ngata ko ima indon itai majing ise jing isen jing nupa kya tholokte nupa je khoi aram bai gi member do unit tu member du dang khak thole to atai lekai ama da si any mi phoma ma tawse Leibakki natra kai gum khana je hayo ko release sebu hairo natra kari gum taw sai nupi nga tholokuni aduna aina hajening budi Leibakki imagine su kalnu lai hauji su kalli mayam no tawdun lai imagine ko no khramje duga maitai nupa sing da aina hajening budi na Leibakki kai gum khana je haidi akhoi ju khraga thokpa tamse khoi ni thoktre nupa kya thokte lekai amne aina haje se kana gum no waro bi su yai adu ayam da thokte aduna akhoi happy gi wakhan yam thadoksi time matang matung ina ngau gani lang gani matang matung ina nahani inkhalakpani ngau ni lang ni tawuda bu akhoi Leibakki phuruki nong mada akhoi minute am to su natraga nong mada akhoi pungkha am to su nong mada minute am to su akhoi Leibakki khansi thamada numi kunthani leibajida numi ko mapani di ai khallaji ai sen tanba ai larik tamba khallaji ru nong madi akhoi Leibakki ni khoi phuruki ni haidina khoi punsi sine ina haijeningi se ana ibdo pakhang mana khoi punamak bu chanbi bo si sinau mem yai fare